Russia na landasinkraba matung tarakpada ahanbo ina UK na Ukraine da helicopter tharaga nei Russia gi attack ta pokpada ngai ba ngang si rei Russia na landaba hukraba matung tarakpada UK na ahanbo ina Ukraine da helicopter tharaga ni haino official source amana phongdok le Ukraine gi service personnel amade engineer crew tarana UK da tha taruk chumna training program chathari haina Britain gi maikei da gi phongdok rei Masi UK na Ukraine da hanbo ina helicopter donate tawduna pibagi saruk ama oire British military seeking helicopter ahum ama supiga daw re masigi su mathakta UK na ahenba artillery round lising tara ama supiga ne UK ki defense secretary Ben Wallace na phongdokhibada Ukraine da ikoina support tawriba se leptana dumag sathagi gane aikoina piga dawriba ahenba artillery round asina Ukraine bu Russia gi makutagi loksin khraba lamsing adu ngak sena bahona bada mateng oiraga ne British Prime Minister Rishi Sunak na thangja numita Ukraine gi capital kip ta khongchat pangthokibada $1 million yankhai ga mapan gi senpham oigada defense package ama piragani haina laukthokhiba ne mahakna laukthokiba defense package adu the anti-aircraft gun kun manga amade Iranian supply drone adu thengnana ba equipment sing yaure Britain asu ningtham thagi matam asida Ukraine gi armed force na sizinagada fizol sing supply tawriba ne Ukraine gi lanmi sing na ningtham thagi matam changlakpa sida khudong chadaba kaya mayong na re makhoina Russian force po ningtham thagi matam asida takthokna bahona bai base araibo oiroi dore Northern Group ki defense minister sing na UK gi aircraft carrier HMS Queen Elizabeth ta meeting pangthokna ba Wales na Norway da khongchat pangthoki ba chairakta wafam asi laukthorokhiba ne To back strong Northern Group ase awang thangba Europe ta defense amati security gi corporation hengadana bagi damakta UK na paikhlakpa khongthang amane Northern Group asi da yauriba laibak sing adu de Denmark, Estonia, Finland, Germany, Iceland, Latvia, Lithuania, Netherlands, Norway, Poland amade Sweden ne mamang da Prime Minister oiramba Boris Johnson asu Ukraine ge akan be ally oiriba ne mahak na Prime Minister oiringai matamda Ukraine da humla kan na khongchat pangthokuna military ge hardware piduna funding amade training gi sourcing ge mateng pangkhibani haire maragasi da Ukraine gi capital kip ge akoi basarukta ahuba makhol sing taba phangkhe Ukraine gi hospital amade attack sathabada pokpada ngari ba ngang sing sikhibage thogdok leikhrebane kip city da pokhai bagi thogdok adu Russia na air strike satharakhiba duna ne Ukraine gi laivaksin bathungna air alert issue tawkhre Kha thangba eastern region gi sarukta pokhai bagi thogdok kaya ama thokle ngarang ayuk anganba matamda Ukraine gi kha thangbada leiriba maternity hospital gi ward amada rocket attack sathabadagi pokpa numit nini subada ngairiba angang ama sikhre haina Ukraine gi authorities sing na phongdok le Ukraine gi first lady na haikibada attack aduna chauna amanga ta thokal le aikhoina kaidongai dasu thawong asibu kaukthokpa ngamloi Russia gi minungsi khangdraba lanmi sing aduna tilni youngster leiba hospital amage maternity ward ta rocket attack satharakhiba ne rescue workers sing nasu thogdok thokpa madu da sanction khre haina regional governor Alexander Staruk na phongdok le marak asida ningtham thagi matam changlakpa sida khudong thiningai oiba mayok na re haina World Health Organization gi maike dage phongdok le Ukraine gi energy infrastructure gi saruk tangkhai amarom hen bade amanga ta thokkhre Masina maram oiraga miyoi million tararom hen bade mai phangdabagi awaba mayok nariba ne Russia na Landasinba hek Houkhibadagi Ukraine gi health infrastructure satret ka humda attack tawkhe Houkhibachayol da Russia na ahenba energy installation sing amade civilian building kaya da akan ba mong da bomb thadarakhiba leikhiba ne Russia gi lanmi sing na battlefield da maithiba nanglaba matung tarakpada khongthang adu paikhalakhiba ne Handaki ningtham tha changlakpa sida mai phangdabai base Ukraine gi leibak miyam gi oina sathina awaba mayok nagadawriba ne Aroibada tabiriba pumnamak pu thagachare